Manipur News.channel gi makai dagi mayang gi mafamda maroi pausing pizari December 18 2015 Impal West Jilla gi Wangoi Mamang Khaidem dagi Khaidem Ongbi Saubi Devi Sei 18 mangkiba amasung matungda sikibagi matangda thijanbagi thabak chutharaba matungda Manipur Police na mioi mari phagatkhre phagalwa mioi sing adudi Khaidem Nareswar Singh Sei 18 mahaki mapuroiba Khaidem Ongbi Indira Sei 18 mahaki manempo nongpo kaithe mami awang lekai gi Langathel Laikhom Bazar dagi Moirang Them Danaje Singh amasung Yaripo Angkemdagi Kananbala Devi Elias Danesuri Sei Nipumatoni Maka Taba Thijanbagi Thabak Chathuri Haina Manipur Police ki makai dagi phungturbi National Green Tribunal German Road Tiger Road Semba Thingkre CS dagi report korkre National Green Tribunal Act 2013 gi section kungi matung ina Susanpur Kangpokpi None amasung Urkul district umang amasung singi saruk phawna lambi sembagi thabak kudak talek amakhan kre National Green Tribunal St John Bench Kolkata gi GM Arun Kumar Tiagi amasung EM Isor Singana December kulumdai thokiba order amagi matung ina mathangi hearing jathagudariba 2016 ki February ni phawa lambi semga mai lena thabak thoram punamak lepkodabani Manipur lenga ki chief secretary na hiram asiga mai lena na district taru ki district magistrate amasung superintendent of police ka mathau taba instruction pigadabani hairi kuraija mathau singana Union Ministry of Environment Forest and Climate Change ki secretary ki mathakta file torokiba petition amagi hearing jathara matungda tribunal na wafam ase phongtokibani applicant ki maikaida senior advocate Irom Lalit Kumar Singh amasung advocate Dibaskar Thakur na lepki respondent ki makaidana Pukrambam Ramesh Kumar amadi Raj Kumari Divyasmin na lepki judgment asimakta dagi German Road nataga Tiger Road haina pande adumapu Susanpur None Kangpokpi Urkul Phawna semliba ring road asini haina takli akoi biphiam suonbaga mai lena pakalakiba lambi semgi thabak ase kudakta lephan binanaba National Green Tribunal Act 2013 gi section 13 amasung 13 ki makhada matau taba thabak tharomsing lokat piu haina wakalakibani World Kukizo Intellectual Council na CSC February mangada pikalakiba memorandum amagi matung ina lambi semgi thabak azikukizo puruki miyoisina pakatpani haina khangle Directorate of Environment and Climate Change Rural Engineering Department amasung Forest Department singbagi mai lenaba authority singdagi lambi semba sigmari lena no objection certificate na singba amatta lokiba leite haina applicant gi mai kaidagi pukalaki hiram asiga mai lena preliminary report amasu sayul mari gi manungda pikalaknaba Manipur gi chief secretary da tribunal na August kunda khankibani hojik phawa chief secretary gi mai kaidagi report amatta pikalakpa leitri district taru ki mai lenaba forest division singdagi mathau taba information ayamba phangle adubu nongna amuk verification tawbagi mathau taba maramna tribunal gi hearing abson tawinana hajarakibani nakal animaki warol tar matungda tribunal na sayol mari gi matam pi kibolena matang sei February ani da hearing chathanaba nongna matam lepkibani matam masing manungda lambi semba mailena bathabak pagatpal lepna wasu khan ki hai drug lalon basingi mathata kan ba mi yeng chanagani PWG kunai ama muthana honabada asobu thodang loriba drug trafficker amadi dealer sing mailena riba network sing mathata kan mi yeng changlagani haina KCP BWG MG Unification gi PRO singkhai nganbana thadar wachel amana pongtorali lona thingrabuluk usigi Cheryl Sinha United Nation Office on Drug and Crime na phongba Myanmar Opium Survey 2015 gi matung ina mamang jahi gi yanabada antana opium thaba amasung heroin puthobgi sang hekadakle masina Manipur gumba state singda haktinana soolakli kumja solisini kulumdagi me humdagi tholiba irang asina solaba kunai asida drug trafficking group sing amasung local collaborator singna khusamnaraga drug marang kaina phanganaba honarakli Myanmar ka tainaba Manipur gi mkaidasu kangleisa mayam gi damakta economy yang changlagani drug user sing khaktana tana asoba trafficker sing mathakta akanba serak thabak bakhatlagani Kanglaisa sing bungak chen bahai basi Manipur gi tungi phiam ngak chen bani kunai amabu muthana ba hona bada asoba thodang loriba drug lon basing da lupna akanba miyeng changlagani hairi Myanmar sei mangai matung da han boina mikal pangthok pa hokre sei mangai manung da han boina Myanmar mikal pangthok pa hokre kumja soliseni kumatoi gi February da military coup tawduna ongsang su sigi lenga intu kro matung da tangka hum thona mikal pangthok pa hokibani han bataka ki oina ngasi Myanmar gi punba township chahung kuntra gi manung da chamaga ani da miyan bot thadana ki January 13 amasung kunmanga da mathang sina ani suba amasung ahum suba tangka ki mikal pangthokani tha adu mukta da mikal gi phal lathonaba yai haina thajanari commercial capital oiba Yangon Nepito amasung atay taimpham singgi high school lenga kiloisang amadi religious building singda miyana bot thadana ki tongan mafam maruina Yangon da security akan basis tarang lokal kibolena polling station manakta kulai matik jana paiba security personnel singda ngak senki mikal achida leba ki han boina electronic voting machine sinagadori
BJP na lengak pai basi matam chupagi natte ibowi Manipura lengak pai bolena India ke state kya da BJP na hojik su lengak pai basi matam chupagi natte haina MPCC CLP leader han chief minister okram ibowi na phungtokre loina Congress party mapanga ka kangkhat hanbada ing tapa amadi puning minaba ngamgani haina ngasi Imphal gi BT road ta leba Congress pabanda pangthokiba Congress party gi chamgani purak suba kumon thorom amada phungtokre thorom amada mahana makha tana hai BJP haibasi permanent natte party asina kya yamna kuina legedoribano haina hangladuna party asina lebak sida kayam kuina nampu sapu tawdoribano haiba adu ekoina yengduna mikhal pangthokbagi matam adu ngaikibani hairi Manipur ki tama humlo chief minister oram labaru singbasina maral siladuna hoki basai hum asida state asigi lengaki department kya matang ustuna bo oidaba natana matau nithin tawdriba loisang sing oirakli masig loena state asigi sel tungi film asisu saurana collapse oiragumani mana high center amadi state anina congress ki lengak lalaba tamdada lamdam asida progressive government ama laktuna state asida leminariba miyam ingsikna nungai yapana lebingangani ing tapa amadi puning mina bahaiba si Congress party bo pangkal kakhalan ba matamda porka ngamgani haiki SFJ na US President Trump da awang nopo India gi state tarukta Christian singi senglaba safe haven thambina na bataksan kre pro Khalistan group ama oiriba Sikh for Justice SFJ na awang nopo state singi state taruk Manipur Nagaland Mizoram Meghalaya Tripura amasung Assam da Tramland haiduna Christian singi yapagada ba mafam sing safe haven ama thambina na ba US ki President Donald Trump da haijakre SFJ ki proposal ase US ki President Donald Trump na hariba India ki awang no pokta leiba state ru asi maling leba sina ningtamba taliba state singni haina laktokhraba matungdani SFJ ki lusingba gurpatwa singa palunna thatorbo video message amadi US ki President Trump da hajaradana Indiana Chathar liver religious violence sing asimaru in a minority community oiriba Christian sing the chatharibat miut minegi tabuk sing asin thingnaba hajar polena international gi pressure sing yauna minority oiriba Christian sing mathakta chathariba violence sing asi thingbiduna makoi bungak senba amadi tek takaina thambiu haina photoraki pulanna makha taradana hai north east ki Christian sing court nei chathariba sigumna Punjab ta prime minister Narendra Modi lu singbu government asina Sikh singbu otpi nebiri Palungi proposal asi hujik man India gi oina Christian singi mathakta chathariba attack sing amadi gaining sing the attack tugdana church sing thugaibagi amadi Christmas prayer sing the akaiba pi bolena RSS ke chief Mohan Bagana India si Hindu gi state amani haina phongna laukra matungda tawkiba proposal ni aduga SFJ na hujik malem sinba thungna independent Sikh state kobolam ama India gi manungda semnogidamakta malem gi lebak sindagi recommendation sing lori bani Hojik pau ko ni maru ye pau putsa matang sila jerai makata balde kidamak mayang punang ministry loina channel asibunung sibiduna like and subscribe to Wiramo